ꯇꯝꯇ ꯐꯥꯔꯕ ꯃꯤ ꯇꯔꯥ ꯐꯥꯔꯕꯅꯤ ꯁꯨꯡꯌꯥ ꯌꯥꯗꯕ ꯋꯥꯔꯤꯅꯤ ꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯤꯒ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯆꯪꯕꯤꯔꯛꯎ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞ ꯑꯃ ꯆꯪꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯁꯤꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯕ꯭ꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯤꯅꯤꯠ ꯇꯔꯥꯅꯤꯕ ꯃꯌꯥꯝ ꯅꯦꯠ ꯌꯥꯗ꯭ꯔꯤꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯁꯇꯨꯕꯔ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯪꯕꯤꯔꯛꯑꯣ ꯑꯩꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯂꯟꯁ ꯃꯇꯝꯗꯤ ꯌꯧꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯀꯣꯃꯦꯟ ꯑꯝꯇꯪ ꯎꯖꯔꯒ ꯑꯩ ꯆꯥꯛ ꯆꯥꯕ ꯍꯧꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯕꯛ ꯑꯆꯤꯟꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯃꯤꯀꯨꯞꯇꯪ ꯆꯪꯕꯤꯔꯒ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯨ ꯑꯦꯟ ꯑꯥꯔ ꯁꯔꯃ ꯈꯨꯔꯨꯝꯖꯔꯤ ꯑꯦꯟ ꯑꯥꯔ ꯁꯔꯃꯁꯤ ꯀꯗꯥꯏꯒꯤꯅꯣ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯑꯍꯥꯟꯕ ꯆꯪꯉꯛꯄ ꯃꯥꯜꯂꯦ ꯑꯗꯣ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯦꯟ ꯑꯥꯔ ꯁꯔꯃꯁꯦ ꯀꯗꯥꯏꯒꯤꯅꯣ ꯃꯤꯡ ꯁꯣꯠꯁꯦ ꯂꯥꯝ ꯐꯪꯗ꯭ꯔꯦ ꯑꯍꯥꯟꯕ ꯆꯪꯉꯛꯄ ꯃꯥꯜꯂꯦ ꯑꯗꯣ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯣꯃꯦꯟ ꯊꯝꯕꯤꯌꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯐ꯭ꯔꯣꯝ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯣ ꯈꯨꯔꯨꯝꯖꯔꯤ ꯑꯦꯒꯥ ꯍꯔꯤ ꯀ꯭ꯔꯤꯁꯅ ꯑꯦꯒꯥꯁꯦ ꯑꯍꯥꯟꯕꯁꯨ ꯂꯥꯛꯈ꯭ꯔꯕ ꯇꯧꯕꯅꯤ ꯊꯥ ꯑꯃ ꯃꯃꯥꯡꯗ ꯑꯦꯒꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯖꯩ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯑꯦꯒꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯣ ꯑꯩꯈꯣꯏ ꯑꯣꯖꯥꯁꯨ ꯂꯥꯛꯑꯦ ꯑꯣꯖꯥ ꯖꯦ ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯥꯛꯄꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕꯣ ꯑꯣꯖꯥ ꯑꯩ ꯐꯅ ꯀꯨꯏꯔꯦ ꯑꯦꯜ ꯕꯤꯁꯦ ꯍꯧꯖꯕ 9:35 ꯍꯧꯖꯕꯅꯤ ꯑꯗꯨ ꯅꯦꯠ ꯌꯥꯗꯅ ꯐꯅ ꯀꯨꯏꯅ ꯃꯤꯅꯤꯠ 12 ꯃꯤꯅꯤꯠ ꯑꯃ ꯌꯥꯗꯅ ꯂꯩꯔꯨꯔꯦ ꯑꯦꯜ ꯑꯥꯔ ꯑꯦꯁꯅ ꯖꯩ ꯊꯥꯒꯠꯆꯔꯤ ꯖꯩ ꯃꯥ ꯂꯛꯁꯃꯤ ꯖꯩ ꯃꯥ ꯀꯥꯂꯤ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯑꯦꯅꯥꯅ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯦꯒꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯍꯦꯝꯆꯟꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯣ ꯑꯗꯨꯅ ꯀꯨꯝꯁꯤꯒꯤ ꯂꯛꯁꯃꯤ ꯀꯣ ꯃꯦꯔꯥ ꯊꯥꯁꯤꯃ ꯏꯃꯥ ꯂꯛꯁꯃꯤ ꯂꯩꯔꯤꯃꯤ ꯃꯇꯗ ꯑꯗꯨꯗꯤ ꯂꯥꯛꯏꯕ ꯄꯨꯖꯥ ꯑꯁꯤꯗ ꯀꯔꯤꯅꯁꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯤꯅꯕꯤꯔꯝꯕ ꯑꯣꯏꯁꯅꯨ ꯏꯃꯥ ꯂꯛꯁꯃꯤꯅ ꯆꯥꯔꯦ ꯍꯪꯒꯥꯝꯒ ꯄꯣꯔꯣꯝꯒ ꯊꯣꯡꯉꯦ ꯋꯥꯎ ꯑꯣꯖꯥ ꯍꯥꯎꯔꯝꯅꯤꯀꯣ ꯑꯣꯖꯥ ꯑꯣꯖꯥ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯆꯪꯉꯕꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯑꯦꯒꯥ ꯑꯦꯟ ꯑꯥꯔ ꯁꯔꯃ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯑꯦꯒꯥꯕꯨ ꯆꯥꯗ꯭ꯔꯤ ꯀꯔꯤꯒꯤ ꯑꯦꯒꯥꯁꯨ ꯌꯥꯝ ꯊꯦꯡꯕ꯭ꯔꯣꯅ ꯑꯦꯒꯥꯕꯨ ꯑꯦꯒꯥꯁꯨ ꯑꯩꯒ ꯆꯞ ꯃꯥꯟꯅꯔꯦ ꯆꯥꯗ꯭ꯔꯤ ꯑꯦꯒꯥ ꯀꯔꯤ ꯏꯟꯖꯥꯡ ꯑꯣꯖꯥꯒꯤ ꯍꯪꯒꯥꯝꯒ ꯄꯣꯔꯣꯝꯒ ꯍꯥꯎꯔꯝꯅꯤ
ꯑꯇꯩ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯂꯥꯛꯄꯤꯌꯣ. Oh, wow, Citra lae JJ. Citrabu haningaden thagatsari. ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯕꯒꯤꯗꯃꯛꯇ ꯀꯩ ꯂꯝꯒꯤꯅꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ? Citra ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ? ꯑꯩꯗꯤ ꯆꯥꯗ꯭ꯔꯤ. ꯂꯥꯏꯛ ꯇꯧꯕꯤꯌꯨ. Citra ꯀꯩ ꯂꯝꯒꯤꯅꯣ? ꯌꯥꯝ ꯐꯖꯩ. ꯖꯣꯏ Citra ꯖꯣꯏ. ꯑꯣ ꯊꯥꯒꯠꯆꯔꯤ. ꯑꯩꯒꯥꯅ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄꯒ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯒꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ. ꯑꯩꯈꯣꯏꯒꯤ Citra ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ? ꯈꯨꯝꯗꯦ. Citra ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ? ꯆꯥꯖꯔꯦ ꯑꯣꯖꯥꯕꯨ. ꯑꯩ ꯖꯥꯔꯤꯕꯣꯡꯒꯤꯅꯤ. ꯋꯥꯎ ꯊꯥꯒꯠꯆꯔꯤ. ꯑꯩ ꯆꯥꯗ꯭ꯔꯤ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯗ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨꯀꯣ. ꯑꯗꯩꯗꯤ ꯃꯔꯨꯞꯁꯦ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ ꯍꯥꯏ. ꯑꯩ ꯇꯨꯝꯅꯤꯡꯗ꯭ꯔꯤ. LRS ꯃꯔꯨꯞꯁꯦ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ. ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ. LRSꯅ ꯍꯥꯏꯔꯦ ꯃꯔꯨꯞꯁꯦ ꯇꯨꯝꯅꯤꯡꯕ ꯃꯥꯜꯂꯦ ꯍꯥꯏ. ꯇꯨꯝꯅꯤꯡꯗ꯭ꯔꯤ. ꯑꯩꯈꯣꯏꯒꯤ Citra ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯕꯤꯕꯒꯦ? ꯑꯣ ꯅꯣꯡꯃꯩ ꯆꯔꯥ ꯂꯥꯛꯑꯦ. ꯑꯣꯖꯥ ꯃꯪꯒꯣꯜ ꯈꯨꯔꯨꯝꯖꯔꯤ. ꯖꯦ ꯀ꯭ꯔꯤꯁꯅ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯗꯤꯋꯥꯂꯤꯅ ꯂꯥꯛꯄꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯌꯨ. ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯏꯐꯕ ꯑꯣꯏꯌꯨꯀꯣ. ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯈꯤꯒꯦ. ꯃꯌꯥꯝ ꯁꯨꯝ ꯂꯥꯏꯟꯗ ꯂꯩꯕꯤꯌꯨ. ꯑꯩꯈꯣꯏꯒꯤ Citra ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯑꯝꯇꯪ ꯈꯨꯝꯕꯤꯌꯨ ꯀꯩꯅꯣ. ꯈꯨꯝꯕꯁꯦ ꯀꯨꯏꯅ ꯆꯪꯈ꯭ꯔꯦ. ꯑꯣꯖꯥ ꯕꯨꯂꯨ ꯌꯥꯔꯗꯤ ꯃꯌꯥꯝꯁꯦ ꯖꯣꯏꯟ ꯂꯩꯅꯕ ꯌꯥꯏ. ꯕ꯭ꯂꯨ ꯌꯥꯎꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩ ꯍꯥꯏ. ꯑꯩ ꯕ꯭ꯂꯨ ꯄꯤꯕꯁꯦ ꯄꯤꯗ꯭ꯔꯦ. ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ. ꯕ꯭ꯂꯨ ꯄꯤꯔꯨꯕꯗ ꯑꯇꯣꯞꯄ ꯌꯨꯇꯨꯕꯔ ꯈꯔꯅ ꯑꯩ ꯌꯥꯝꯅ ꯍꯦꯠ ꯇꯧꯕꯤꯈ꯭ꯔꯦ ꯀꯣ. ꯑꯗꯨꯅ ꯑꯩꯗꯤ ꯑꯦꯅꯤ ꯆꯪꯉꯛꯄ ꯃꯤꯌꯥꯝꯁꯦ ꯂꯣꯏꯅ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯩ. ꯌꯨꯇꯨꯕꯔ ꯄꯨꯝꯅꯃꯛ
ꯀꯣ ꯃꯤ ꯑꯣꯏꯅ ꯇꯧꯅꯤꯡꯗ꯭ꯔꯗꯤ ꯕ꯭ꯂꯨ ꯄꯤꯌꯨꯅ ꯎꯄꯥꯏ ꯂꯩ ꯄꯣꯟꯇꯦ ꯑꯣꯖꯥ ꯀꯦꯝꯁꯤ ꯉꯥꯈꯥ ꯊꯣꯡꯉꯤ ꯂꯨꯄꯥ ꯃꯝꯕꯤ ꯑꯩ ꯕ꯭ꯂꯨ ꯄꯤꯌꯨꯗꯒꯤ ꯌꯥꯝꯅ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯈ꯭ꯔꯦ ꯅꯣꯡꯃꯩ ꯆꯔꯥ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯗꯤ ꯂꯩꯔꯤꯕ ꯆꯦꯅꯦꯜ ꯄꯨꯝꯅꯃꯛꯇ ꯃꯌꯥꯝꯗ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯅ ꯑꯩ ꯏꯁꯥꯅ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯖꯩ ꯀꯣ ꯑꯩꯈꯣꯏ ꯆꯤꯇ꯭ꯔꯥ ꯀꯔꯤꯝ ꯈꯨꯝꯃꯛꯇ꯭ꯔꯦ ꯋꯥꯎ ꯔꯟꯖꯤꯇꯥ ꯂꯥꯛꯑꯦ ꯔꯟꯖꯤꯇꯥ ꯁꯤꯡꯍꯅ ꯀꯔꯤ ꯍꯥꯏꯕ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯑꯣ ꯊꯥꯒꯠꯆꯔꯤ ꯔꯟꯖꯤꯇꯥꯅ ꯍꯟꯗ꯭ꯔꯤꯕ ꯍꯥꯏꯕ ꯉꯝꯖꯗꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯂꯥꯏꯔꯤꯛ ꯊꯋꯥꯏ ꯌꯥꯎꯕ ꯅꯥꯝꯗ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯌꯥꯎꯕ ꯔꯟꯖꯤꯇꯥꯁꯦ ꯑꯉꯥꯡꯁꯤꯡꯒꯤ ꯃꯥ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯔꯐꯣꯔꯃꯦꯟꯁ ꯃꯥ ꯃꯥꯒꯤ ꯑꯄꯥꯝꯕ ꯀꯩꯅꯣꯗꯣ ꯃꯗꯨꯒ ꯏꯟꯁꯤꯟꯕꯤꯒꯗꯕꯅꯤꯀꯣ ꯑꯗꯨꯅ ꯅꯠ ꯁꯪꯀ꯭ꯔꯤꯇꯟ ꯇꯅ ꯄꯨꯛ ꯊꯧꯒꯥꯏꯕ ꯂꯩꯇꯦ ꯅꯠ ꯁꯪꯀꯤꯔꯇꯟꯁꯨ ꯇꯧꯗꯕ ꯌꯥꯗꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯀꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯐꯇ ꯁꯤꯕꯒ ꯄꯣꯛꯄꯒꯁꯦ ꯃꯆꯤꯟ ꯃꯅꯥꯎꯅꯤꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯆꯪꯗ ꯌꯥꯗꯕ ꯄꯣꯠꯁꯛꯅꯤ ꯀꯔꯤ ꯀꯧꯒꯗꯕ ꯈꯪꯗꯦ ꯔꯟꯖꯤꯇꯥꯗ ꯁꯨꯝ ꯔꯟꯖꯤꯠ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯃꯩꯁꯤꯕꯨ ꯑꯦꯂꯥꯔꯦꯁꯅ ꯔꯟꯖꯤꯇꯥ ꯀꯥꯏꯒꯤꯅꯣ ꯍꯥꯏ ꯃꯌꯥꯝ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯂꯥꯟꯅꯗꯤ ꯂꯧꯕꯤꯒꯅꯨ ꯔꯟꯖꯤꯇꯥ ꯇꯥꯔꯒꯗꯤ ꯑꯝꯇꯪ ꯈꯨꯝꯕꯤꯌꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯑꯣꯖꯥ ꯆꯥꯔꯤ ꯖꯣꯛꯅꯤꯡꯉꯤꯀꯣ ꯊꯥꯒꯠꯅꯤꯡꯉꯤ ꯑꯗꯨꯒꯨꯝꯕꯗꯣꯀꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯔꯟꯖꯤꯇꯥꯁꯨ ꯆꯤꯇ꯭ꯔꯥ ꯆꯤꯇ꯭ꯔꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯩꯔꯤꯕ꯭ꯔꯣ ꯊꯣꯛꯑꯗꯤ ꯕꯥꯏ ꯄꯤꯕꯤꯔꯝꯃꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯣ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯄꯤꯕꯤꯔꯝꯃꯨ ꯊꯣꯛꯑꯕꯗꯤ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯒ ꯇꯨꯃꯤꯟ ꯊꯣꯛꯈꯤꯕꯁꯦ ꯄꯦꯟꯖꯗꯦ ꯊꯃꯣꯏꯗ
ꯑꯩꯈꯣꯏ ꯆꯤꯇ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯣ? 이ꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. दिवाली जवरायनोना जंती मुंदा सानब इचिन इनाउ मैम सपोर्ट तौबियो. चित्रा चंपाकता थोखरे कईमता हायमदे. रंजिताजु थोखरे. मैम इचिन इनाउ लोइन थोखरबो? हाय चित्रा चंपकलता मिंगना मिंग फजरिबने थोगेसु हायरमदे लेरिसु हायमदे लोइना दिवाली की धोप खेला जंदी मुंदा सानब चखर मारे तौरिसे. इचिन इनाउ मैयाम
ꯃꯌꯥꯝꯅ ꯂꯥꯛꯇꯕ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯗ ꯁꯤ ꯃꯣꯕꯥꯏꯜꯁꯤꯡ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯁꯦ ꯑꯗꯣ ꯑꯣꯖꯥ ꯐꯦꯁꯕꯨꯛꯇ ꯒ꯭ꯔꯨꯞꯇ ꯂꯩꯕ ꯇꯧꯖꯔꯦ ꯀꯩꯁꯨ ꯇꯧꯕꯤꯌꯣ ꯑꯩꯒꯤ ꯆꯦꯅꯦꯜ ꯐ꯭ꯔꯦꯟꯁ ꯒ꯭ꯔꯨꯞꯇ ꯏꯟꯚꯥꯏꯇꯦꯠ ꯇꯧꯖꯔꯤ ꯊꯦꯡꯀ꯭ꯌꯨ ꯐꯦꯁꯕꯨꯛꯇꯁꯨ ꯇꯧꯕꯤꯌꯨ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯅꯨꯄꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯁꯪꯒꯤꯠꯇꯣꯟ ꯊꯋꯥꯏ ꯌꯥꯎꯕ ꯃꯥꯜꯂꯦ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁ ꯌꯥꯝ ꯀꯣꯃꯦꯟꯁꯨ ꯂꯥꯛꯄꯤꯗ꯭ꯔꯦ ꯇꯅꯦꯕ ꯑꯣꯖꯥꯒꯤ ꯐꯦꯁꯕꯨꯛꯁꯨ ꯏꯆꯥ ꯅꯨꯄꯥꯅ ꯐꯣꯂꯣ ꯇꯧ ꯂꯩꯔꯝꯃꯦ ꯋꯥꯎ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯏꯆꯥꯅꯤꯄꯥꯗꯣ ꯐꯖꯅ ꯇꯝꯍꯟꯕꯤꯌꯨ ꯑꯩꯁꯨ ꯍꯦꯛ ꯌꯦꯡꯉꯤ ꯐꯦꯁꯕꯨꯛꯇ ꯃꯥꯛꯀꯤ ꯂꯥꯛꯄꯗꯣ ꯐꯖꯅ ꯇꯝꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯁꯞꯄꯣꯔꯠ ꯇꯧꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯆꯤꯇ꯭ꯔꯥꯁꯦ ꯆꯠꯂꯦꯁꯨ ꯍꯥꯏꯔꯝꯗꯦ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ ꯔꯟꯖꯤꯇꯥꯒꯤ ꯏꯆꯥꯅꯤꯄꯥꯗꯣ ꯐꯖꯅ ꯇꯝꯍꯟꯕꯤꯌꯨ ꯇꯥꯟ ꯆꯥꯕꯗ ꯁꯤꯜꯚꯥ ꯏꯁꯩꯒ ꯂꯥꯛꯑꯗꯤ ꯁꯨꯝ ꯀꯧꯕꯤꯔꯛꯎꯀꯣ ꯑꯩꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯁꯤꯜꯚꯥ ꯀꯌꯥꯝ ꯐꯝꯗꯣꯏꯅꯣ ꯆꯤꯇ꯭ꯔꯥꯗꯤ ꯍꯥꯏꯔꯦ
ꯍꯧꯖꯤꯛ ꯐꯝꯃꯤ ꯇꯨꯡꯗꯥꯎꯅꯦ ꯑꯉꯥꯡ ꯀꯥꯡ ꯆꯦꯅꯤꯅꯦ ꯃꯣꯏꯒꯤ ꯇꯦꯟ 30 ꯇꯥꯔꯦ ꯃꯇꯝ ꯊꯦꯡꯖꯜꯂꯛꯑꯦ ꯑꯩ ꯃꯇꯝ ꯉꯥꯏ ꯂꯩꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯝ ꯇꯧꯔꯒꯦ ꯀꯥꯟꯗꯦ ꯄꯣꯊꯥꯔꯒꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯨꯇꯨꯕꯔꯁꯤꯡ ꯑꯝꯇ ꯆꯪꯕꯤꯔꯛꯇ꯭ꯔꯦ ꯆꯪꯕꯤꯔꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯁꯤꯕꯨ ꯃꯉꯣꯟ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏꯇ ꯊꯥꯒꯠꯆꯔꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯉꯁꯤꯒꯤꯁꯦ ꯑꯃꯠꯇ ꯕꯥꯏ ꯄꯤꯔꯝꯗꯦ ꯂꯣꯏꯅ ꯂꯥꯛꯑꯝꯃꯒ ꯐꯠ ꯐꯠ ꯇꯨꯃꯤꯟꯅ ꯆꯠꯅꯈꯤꯕꯇ ꯑꯣꯏꯔꯦ ꯇꯧꯔꯤ ꯃꯇꯝ ꯇꯥꯏꯃꯤꯡꯅꯅꯤ ꯍꯧꯖꯤꯛ 9:30 ꯍꯦꯜꯂꯦ ꯁꯣꯔꯤ 10:30
음. Okay. Ano sa lana? Ito yun, tumagi. 날 짜증이 가방 먹는 시간이 지금 근데 오케이, 신하면 바이바이.